Hauzik thoklibi irang asida laikhidraba Kuki singi hakchang asi Bisnupur district ki manung chana leiba Bangla Sericulture farm da leiron changani haina Indigenous Tribal Leaders Forum ITLF na tawriba thorang adu yaroi haina nupi meeyam na Kangbai Bazar da khongjang changshinba khongjang adu lakshina bo hotnabada Assam Rifles amasung RAF na thengkhang anirakta tear gas shell mogbom blank fire toba mati barbed wire da electric current thazilambadagi nupi yangkhai gi mathakta ashok-apan nangkhre Thaudok thokpham phangba pawma ki matungina Bangla da leiba Sericulture farm da Kuki gi asiba hakchang leiron changani haina ITLF na lawrakliba khongthang adu thingnana bangasi ayuk anganbadagi tongan mafam singdagi miyoi kya thomjinarake Ayuki pung nipan makhairom tarakpa duaidagi meeyam adu Kangbai Bazar da leiba Assam Rifles ki Personnel singna makha tana changdana bathatuna thamki madudagi meeyam amasung Assam Rifles ani ki marakta bukta thorake meeyam adu lakshina na Assam Rifles ki personnel singna life round kayamram blank fire toba horake loinana Assam Rifles ka inthok inchin tawna bada nupi taraw noi ashok-apan nangkhre adumapu mafam adudagi meeyam adu khongpham amata lengdana leinakhe Nakalamoromda ITLF na Kuki sing leiron changani haina thorang toriba mafam aduda hanadagi Rapid Action Force RF ki personnel kayamarom station tawduna leiri RF na leiriba mafam aduga nangna BSF ki came amasu lei hairi thokriba thodog adugi matangda survala hawong kobi meira paibi amana TOMTV da hai Kuki sing na Bangla gi Sericulture farm da makhoi ki mi asiba fungani haina thorang toriba si yawang amloi haiduna nupi meeyam hongnaru banaidana mafam asida laknake Torbung Bangla hairiba mafam asi moirang kanglei gi yamna maruiba mafam amasu oiribani haina mahakna phongdokhe amoromda ngasi nubit yungba matungda Torbung Bangla romdagi lakhiba masing yamlaba Rapid Action Force ki personnel singna Kangbai Bazar da punduna leiba nupi meeyam ama tankhaina ba tear gas cell amadi mogbom na chingba kaya kapada nupi kaya marom ashok-apan nangle hairi Why? Aikoi maitai na sadaba bunker se karigino ba hekta thugai biri se aikoi gidi law ne yaba legal oiba aikoi gidi bunker ne ba karigino di why because aikoi gidi only protection ne ba koi na tawri base defense ne ba koi na tawri base aduga illegal oiba bunker di Kuki singi ne ba moi di attack ne ba koi na tawre aikoi da tawre ibase attack oiba bunker du di makoi gi maram da sunata ba aikoi gi iram da sangsala ga makoi na saraga aikoi di attack ora padu di illegal ne ba do state government na karigino khangdei se maitai da kan ma karigino ba Kuki da di kan bangam da ba karigino ba Kuki da di lo lai da bra mai tai khata da lo lai bra ba masia khoi ne yam pen da ba se ne ba matung manau mai tai gi bangkar thugai ra pa da thugai ram ba mi do madu ima ibeng sin amata lem na tharoi ngasi mak to so khoi na thingna bo hana ba matam da makoi na army meyam gi marak ta gi Kuki ama yawe maduna blank fair akhoi da kapsel e wa ade nupi akhoi da khut thai army sing na mase is there any law nupi da khut thaba ya de haibase masi khangna makoi na akhoi da aduki matik isita base masi su tawhaning de state government ama laina makoi na smain taw basidi akhoi yamna ya janing de aduna mikap thopiro akhoi gi pabung biren tawri base ubiro mit to phajana launa pangthokpiro nasana su singje kayamna nungairi haibado amtang de yengbiro Ashok Singh adu District Hospital Bisnupur CIC Moirang amadi PIC Kwakta da pukhalaktu na laikanakhe Health Center da pukhalakhiba ima ayamba sor honba ngamdava Assam Rifles na China langlakpada panba madi barbed wire da pairubada electric current thazilambadagi chingduna wanthabada ayambani hairi Assam Rifles amasung RAF na chathakhiba ka henba thong adugi matangda khongjang loi amana hai khulai paiba sunataba ima singda Assam Rifles amasung RAF na phuba cheiba kaya tauke khulai paidaba ima singda makhoina chathakhiba thong adu lengak na yengsinbiu haina phongdoke Anul Bisnupur District Committee ki Vice President NB Molana hai ngarang numidang Sikh Regiment na village volunteer ahum fabagi pau phangba madi Bangla gi Sericulture farm da Kuki lalowa singi mongphom oigani haina tawriba si yawang amloi haituna maira paibi sing phawgaksau ikhai police point fawba changshinke mafum adudagi khongkap mari muk chatlaga lambi adu yochai singna thingjilamki barbed wire amadi likli machit kaya amasu lambi da chaithoktuna thamlamke Khoisau narba meeyam na Torbung tamna thomjina na bohonavda Assam Rifles ki maraktagi Kuki lalowa sing thoraktuna nongmai smoke bomb na chingma kaya kapthorake Assam Rifles na lambi thingbada sijanaba barbed wire sing da electric current thajinduna thamlakhiba du ima sing hatnanaba thorang lambani haina mahakna pen da bofongdoke
ꯑꯩꯈꯣꯏꯗꯤ ꯈꯨꯔꯥꯏ ꯇꯥꯕꯁꯨ ꯅꯠꯇꯦ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯅ ꯃꯃꯥꯡ ꯊꯥꯡꯉꯒ ꯆꯠꯂꯦ ꯆꯠꯄꯁꯤꯗ ꯃꯣꯏꯅ ꯄꯣꯁꯇ ꯁꯤꯖꯤꯟꯅꯔꯛꯄꯗ ꯆꯩꯕ ꯀꯟꯕꯅꯤ ꯑꯗꯒꯤ ꯃꯣꯏꯒꯤ ꯑꯦꯝ ꯇꯧꯔꯛꯄꯁꯨ ꯌꯥꯎꯋꯦꯕ ꯁꯤꯔꯁꯨ ꯃꯌꯥꯝ ꯏꯃꯥ ꯂꯩꯕꯥꯛꯀꯤꯅꯦꯅ ꯃꯌꯥꯝꯁꯦ ꯆꯪꯕꯁꯤꯅ ꯆꯪꯕꯅꯦꯕ ꯑꯗꯨ ꯃꯣꯏ ꯉꯁꯤꯒꯤ ꯊꯧꯑꯣꯡꯁꯤꯗꯤꯀꯣ ꯃꯣꯏꯒꯤ ꯍꯦꯗ ꯑꯇꯝꯅꯅ ꯑꯔꯩ ꯑꯔꯩꯕ ꯀꯥꯞꯄꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯦꯕ ꯇꯧꯍꯧꯔꯤꯁꯦ ꯑꯩꯈꯣꯏꯗ ꯆꯠꯊꯔꯤꯕ ꯃꯤꯠꯌꯦꯡꯁꯦ ꯆꯠꯊꯔꯤꯕꯁꯦ ꯑꯩꯈꯣꯏ ꯌꯥꯅꯤꯡꯗꯦ ꯑꯗꯨꯅ ꯂꯩꯕꯥꯛꯁꯤꯕꯨ ꯉꯥꯛ ꯁꯦꯜꯂꯤꯕ ꯃꯄꯤ ꯃꯄꯥꯁꯤꯡꯁꯤꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯇꯧꯔꯤꯕ ꯊꯧꯗꯣꯛꯁꯦ ꯊꯣꯛꯍꯟꯕꯤꯗꯕ ꯑꯗꯒꯤ ꯊꯣꯛꯇꯕꯁꯨ ꯑꯣꯏꯁꯅꯨꯅ ꯍꯥꯏ ꯃꯃꯥ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯍꯥꯠꯀꯦꯅ ꯇꯧꯔꯛꯄꯅꯦ ꯃꯣꯏꯅ ꯇꯧꯔꯤꯕꯁꯦ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤ ꯀꯨꯀꯤꯒꯤ ꯃꯤꯆꯪ ꯆꯪꯉꯦ 9 ꯑꯁꯥꯝ ꯔꯥꯏꯐꯜ ꯑꯩ ꯐꯣꯇꯣ ꯀꯥꯞꯍꯧꯋꯦ 9 ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯐꯨꯜ ꯁꯄꯣꯔꯠ ꯇꯧꯏ ꯈꯔ ꯆꯪꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯀꯨꯀꯤ ꯃꯌꯥꯝ ꯊꯣꯛꯂꯛꯑꯒ ꯑꯩꯈꯣꯏꯗ ꯅꯣꯡꯃꯩ ꯀꯥꯞꯄꯛꯄꯅꯤ ꯀꯃꯥꯟꯗꯣ ꯑꯁꯤꯁꯤꯅ ꯏꯃꯥꯆꯥ ꯄꯥꯛꯊꯕꯤꯔꯣ ꯍꯥꯏꯕ ꯃꯛꯇꯗ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯃꯈꯥꯗ ꯇꯔꯣ ꯑꯣꯜꯂꯒ ꯄꯥꯛꯊꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯦ ꯉꯥꯎꯗꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕꯅꯦꯕ ꯃꯁꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯀꯔꯤꯒꯤꯅꯣ ꯃꯅꯤꯄꯨꯔꯒꯤ ꯑꯦꯌꯔꯂꯥꯏꯟꯅ ꯃꯁꯤ ꯂꯦꯝꯅ ꯊꯥꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏꯗꯤ ꯁꯤꯔꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯂꯝ ꯃꯆꯦꯠ ꯑꯃ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯅ ꯄꯤꯔꯣꯏ ꯃꯅꯤꯄꯨꯔꯒꯤ ꯉꯝ ꯀꯩ ꯂꯣꯡ ꯂꯤꯞ ꯃꯅꯤꯄꯨꯔ ꯃꯅꯤꯄꯨꯔ ꯉꯝ ꯀꯩ